haibasi miyoibagi punsigi saruk amani. Directorate of Health Services, Medical Directorate, Directorate of Family Welfare yauna mari lainaba department sing mayamgi mateng pangnab leiribani. Chahi tarahumdoi suraba Gokul mayang lambam Kakching Paji leikaida kumja lisingani gataruk tapokhi. Mahaki apokpa mayang lambam sanayan amasung apokpi mayang lambam bimochi debi senthok lambi leitabana miyoi mari leiba imung aduda Gokul gi chahi humdra suraba mabok M Sanahal debi na chara tanduna leli. Tom TV ga akhanana unaba amada Gokul gi mane M Kumari na haikhibada Gokul na chahi mari surakpada mahaki mamai mabuk amadi makhong da pomkhalakpa horaki. Baga nung ngalak baga khoi maga khoi segana langthaban gi doctor ibom char pu ge bako puraga aude adum layeng basi hora khare mai ising chat basi nungai ta badai hidak si guli moi tharak basi adum chare adai demo rims amok doctor ranbi damo rims ki doctor ranbi damo yengaga numi mapani tarani amok lai adomok pu darai amok nungai ta matam ising chat ba wakan amok pui adai demo imana imphal lai gi ba aina senaraga lehu matamna masa nungai ta matamna aina gari waga pura chaki mai kaka malera me adu sumai tau ta ji ana bajida leidi leida matamna yang ji aina banda haba pura ga rim siki gi tanu ba mana thada bira me adu aina phone dauraga waji ten ji kauraga ten hango che mo masa nungai ta daina pure rim si sang ji lau hara mara laga mo puji la chali madam du da angang ji mamai ji chumuk shaw masa su chau chau ya koi na di u madam mi mai na de hangai karina bai no ngang jai madam na moi koi na si u bra ha koi su nuai ta da au koi na si bai ni haji la khumme Awaba kaya mayok na duna amadi law ingkol yonduna Manipur amasung Manipur wangmada puduna layengki English ngani tara tarukki Mars kitang tarada International Hospital Guwahati da test tawruba matamda Gokul chronic kidney failure na nare haiba khanglak lawad angang se muk pura ga flight amuk sang madam sida augi doctor sina haire angang si kano se kidney se sindok biro haid harak pada aisin wakan ji am nungai gidre akhoi na karamana kitni siningam doctor akhoi di paisa leite hai matam ma la ahum pura ga lao hai ba kara dei paisa ai ji pungau ngau chin pura lao hai ba dei aru dei laga chumai tamare matam upai lai tamni na taspat ki upai lai tre adui ta hirak si chal chi haraga hai gan amok chumok chik chat lau hare chik lau hai batu aina paisa puthok chai akoi ahungi flight ticket aina hana mangdong na kap ka ga thame gwadi gi adui matam rango si chalam da gi pung tara gi adui pa phul horak badai ma si chat bangam da akoi ma ga ainu pa ga na okto da ba ga si jiban hospital si asida ma si pujil han gare adu aina akoi lenin si pura ga agwadi chalangai flight ticket tu cancel tawrongai sachi ngan si cancel nang dare noi pung ani ama khakta ngai re noi ticket cancel nang dare harak badagi cancel tawdana cancel nang dara mina tawdare akoi lenin si chalan gare aina phir Rims ki doctor amaki pautak matung ina dialysis ki damak Rims tagi Siza Hospital da English ngani tarama pange March ani da CMHT card paiduna chatke makhoina khalubagi onataina bada hospital authority na Siza da CMHT scheme asi chatnadre haina paukhum pirakhi phangre chatlubada adui damuk ta pubane ka to adu amada hairugan moi sidi kan tawde haire adagi sijarom da chapasu matam khar tawrame ade hojikti sen thum laktabana asi chatnadre da hare upai leitabana na dum tawre chatta yadabana na ngangi de khoina pura langa dum jengmana ngasi baw yeng Gokul ki fifam nong magi soksilaktuna kidney transplant tawning labasu lairaba imung oibana ngamdre haina imung manungi miyoi singna thamoi sokna paudamki mari lenaba loisang voluntary organization natraga kanagomba pukchel chawba singdagi Gokul gi thawai kannaba hotnabada mateng pangbiyu haina imung manungi miyoi singna Tom TV news ki khuthangda pongdorukli